Manipur University gi MAHEIROI singna tha asigi tara mangada University asigi campus ta CHANGSHINKHIBA democratic OIBA KHONGJANG adu KANGLEIPAK Students Association KSA na Mapung Phana SHOUGATPAGA LOINANA University asigi MAHEIROI singna TALLIBA demand sing PHANGNABA CHANGSHILLAKPA KHONGJANG KHUDINGMAK SHOUGATKANI HAINA MAHEIROI Loop asigi Public Secretary LANGOLJAM RAJESH na KHUTYEK PIDUNA THADORAKPA CHEROL AMANA PHONGDORAKLI CHEROL asina hai University asibu kanba pamjaba amasung achumba bu pamjaba MAHEIROI sing amasung loop khudingmak amata oina punsinduna University asibu kannaba hotnaminasi University asigi Manipuri Department ki oza kharana chathakhiba amotpa thabak amagi matangda Department asigi Head of Department unaduna khangdoknaba hotnarubada yumfam yaudaba allegation kaya loop asigi mathakta Thangatuna Vice Chancellor da wakat Cherol pisinkibagi thawong adusu KSA na akanba moongda condemn tawi Oza ama oibegi professional ethics ki wangwada chatharakli bathong asimak University community amasung khunai asina yafam thokte Oza amasung MAHEIROI ani gi marakta leiriba senglaba mari asida amuba machu te shinduna manghanna honarakpa thawong khuningmak miyamna taraina lofam thokte Masagi oijaba kharagi damak wanglaba ozagi sinfam asibu leikha tahannaba hotnarakliba HOD asi oja ama oibada matik chade haina lawroidabagi maram leite Department asigi faculty recruitment ga mari lainana form kiba mifam gi resolution copy ni haiduna VC da thakiba cherol amada HOD na palliba MU da cherol thakiba gi matam asi chahi asigi March manga fawbani lakliba wafam ni March kunmapan da Manipuri Department ki meeting fam laga karam na meeting pangthok tringai da warep lawribano haibasini hena ngaklibadi application ni haiduna VC da address tawba date yaudaba kanana kadai dagi tharakpano khangdaba applicant ki signature si yaudaba supnagi sakhangdaba aspirants haina tharaga thazilakpa cherol amada yumfam oiraga matau karamna department amagi oja singi meeting famduna warep lawgani haina thorang tawramdibano haibasini asigumba thawong asi khwaidagi moong maril tadaba achauba loktuna bani hairoidabagi maram leite asigumba moong maril tadaba thawong asida chenariba oja amabu University Authority na makhatana department asigi HOD adumak ohenduna thamba haibasi khwaidagi laibak thibani asigumba oja amana University asigi minchat thinaba thabak tawrabasu University asigi VC na matam chana yengsinduna warishin puraknaba hotnabagi mahutta masagi asoiba kupsinnaba HOD asina thangatlakpa mathong maram khangdaba application ama lakle haiduna nanghoraroi haibagi matagum numit adumaktada Internal Complaints Committee reconstitute tawrakhiba asigi nungi oibet nungi ichel karino haibasi achawbo hang ama oi MU da VC gi office ta file process ama chatpada numit kayani changbagi haibasi miyamna loina khangnaba wafamni adubu Manipuri Department ka HOD gi complaint letter asigi matangdadi University asigi VC na kahena thawai yakshilakpagi thawong asi khwaidagi angakpani asigumba MU authority ki thawong sing asina University asi nongma gi fibam sokchilakli thabakta ki potharaba lairik takpada solaba ahal oiraba kayabu adumak sakma yengnaduna service matam extend tawduna thambadagi thabak fangjubana ha kayagi khudong chaba sumatpiri University asida watliba staff sing mensna bo hotnadana ngasi su leiri COVID na maram oiduna yeithokhiba kumburaba recruitment process ngasi fawba lesinbagi mahutta Delhi West the yamlaba staff kaya thamjinduna leiri University asigi security recruitment gamari lainana pending lairiba CBI gi case adugi achumba wayal athubada phanganbaga loinana hauzik University asida chathariba thawak thawong sing asi independent body amana Mapung Phana thigat labadi thingba ngamgani haina su cherol asina makhatari